Nongmay maruna panbadagi nupi macha ama soklei. Pau asi ngasi nungthil phongkhiba pandam pausedagi lokhatsabane. Mafam khangdana kaplakpa nongmay maruna panbadagi sahi nauribe nupi macha ama aruba phibamda laikanare. Laibak thiba thogdok asi ngarang nungthil pung 5 rom taramdaida. Porompat Police Station gi manungsanba Khetrigawda leiba Prince Stone School da thokibane. Hauji aruba phibamda laikanari binupi macha adugi maming Sahane sahi 12 apokpa. Aribam Zakir Kawe, Soktuna Laika Naribi, Sahine, School Asida Tamduna, School Asigi Hostel the Laivani Haire, Narang School Asigi Campus Manung the Laiba, Kentin Dagi, Asaport Lai Ruraga Toglak Padam, Mapam Kangana Kaplak Panumay Maruamana, Yetang Bapuksep the Pan Kivane, Kudakta Raz Medicity the Pukalak Pagaloina, Raz Medicity gi ICU the Aruba Pibam the Laika Nare, Togdok Sigamari Lane Police na Kiasama Lokatuna, Tizinba Hokre Haire, Yek Salaisa Kun Mangana, Idan Taukre. Pawasi ngasi nungthil phongkhiba kanglai paki maira pause dagi lokhatsabane. Federation of Haumi na iramdam sigi damak kathoklaba yek salai cha kun manga na idan tawbagi thoram ama pangthokre. Ngasi ahanba batch ki waina Tangkhul, Kabui, Purum, Kom, Chiru, Thangal, Maitai singna blood center Jenems da blood donation tawkhe. Federation of Haumi na thengnari ba lan asi yek salai cha singa Manipur thugai na bahonaragliba singa thengai na bani haina lawe. Aduna yek salai cha singi ising iramda masigi da makathokla singda piba ini haina Federation of Haumi gi General Secretary athoi kamaina press ta thadorok pachero lasin haire. Federation of Haumi na apun bagi pangalama lisang sinna no year identity haiba thimda sagalakpa dugi mai pakpadu tungkoi na hingba wayawna ba thaurang mathau tari haire.